ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯅꯤꯁꯨ ꯀꯣꯏꯁꯤꯜꯂꯒꯨꯝ ꯇꯧ, ꯑꯃꯁꯨ ꯅꯨꯡꯁꯤ ꯑꯃꯁꯨ ꯄꯥꯝꯃꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯀꯔꯝꯕ ꯂꯧꯁꯤꯒꯦ? ꯁꯅꯥꯁꯤꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯨꯗ꯭ꯔꯒꯁꯨ ꯃꯔꯜ ꯃꯊꯨꯝꯗꯤ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯑꯣꯏꯕꯁꯤ ꯂꯧꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯤꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤꯅꯤꯗꯣ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯈꯛꯇꯅꯤ ꯃꯥꯅ ꯃꯁꯥꯅ ꯌꯥꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯤ꯫ ꯃꯁꯤꯗ ꯑꯩꯕꯨ ꯀꯔꯝꯕꯅꯣ ꯈꯟꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯃꯊꯥꯁꯦ ꯁꯥꯈ꯭ꯔꯦꯗꯀꯣ꯫ ꯈꯣꯏꯃꯨꯅ ꯑꯩꯃ, ꯏꯇꯥꯎ ꯂꯦꯝꯕꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦꯅꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯄꯥꯎ ꯄꯨꯇꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯑꯩ ꯅꯨꯄꯤꯒ ꯀꯣꯏꯕ ꯁꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯥꯗ ꯂꯩꯔꯦꯅ ꯇꯧꯔꯤꯁꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯆꯥꯎꯈ꯭ꯔꯕ ꯑꯣꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯁꯤ꯫ ꯑꯣ ꯏꯇꯥꯎ ꯁꯛ ꯐꯖꯕꯧ꯫ ꯂꯦꯝꯕꯅ ꯀꯅꯥꯅ? ꯈꯣꯏꯃꯨꯅ ꯀꯅꯥꯅꯣ ꯀꯥꯏꯅ, ꯀꯌꯥꯗꯅꯣꯅꯦ? ꯃꯥꯒꯤ ꯄꯥꯎ ꯄꯨꯇꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅ? ꯈꯪꯅꯤ, ꯄꯥꯎꯒ ꯑꯃꯠꯇ ꯇꯝꯃꯣꯏ ꯉꯁꯤꯗꯤ꯫ ꯍꯩꯃ, ꯏꯇꯥꯎ ꯅꯪ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯀꯅꯥꯒ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯁ, ꯅꯪꯁꯤꯗꯤ ꯁꯥꯎꯒꯟꯈ꯭ꯔꯄꯣꯠꯅꯤ꯫ ꯁꯥꯎꯔꯅꯣꯕ, ꯁꯤ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯒꯤꯅꯤ꯫ ꯌꯥꯔꯦ ꯏꯇꯥꯎ, ꯑꯩ ꯉꯁꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅ? ꯑꯁ, ꯌꯥꯔꯦꯕ ꯏꯇꯥꯎ, ꯅꯪꯁꯤꯁꯨꯅꯦ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ, ꯄꯩꯊꯣꯛꯄꯒ ꯈꯣꯠꯇꯣꯛꯄꯒ ꯅꯨꯄꯥꯅꯤꯅ꯫ ꯀꯔꯤ? ꯑꯩꯕꯨ ꯅꯨꯄꯤ ꯃꯥꯜꯂꯤ ꯀꯀꯥꯏꯗꯅ? ꯅꯃꯤꯠ ꯌꯥꯝꯕ, ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕꯒꯤ ꯍꯧꯅꯕꯤ, ꯅꯨꯄꯥ ꯑꯩ ꯐꯥꯎꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯛꯑꯕꯅꯦꯕ ꯅꯪ꯫ ꯑꯁ, ꯑꯗꯨꯏ ꯅꯠꯇꯦꯕ, ꯌꯥꯔꯤꯁꯤꯗꯣ, ꯁꯥꯎꯔꯅꯨ꯫ ꯑꯩꯅ ꯂꯥꯟꯕꯅꯦꯕ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯇꯣꯛꯑꯣ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯏ ꯁꯔꯨꯛ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯒꯦ? ꯑꯩ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯇꯝꯃꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯇꯥꯅꯤꯡꯅꯤ ꯅꯪ꯫ ꯃꯤꯠ ꯌꯥꯝꯕ ꯅꯪ ꯅꯨꯄꯤ ꯊꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯈꯣꯟꯗꯥꯗꯣ ꯑꯩꯉꯣꯟꯗꯒ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯑꯗꯨꯒꯨꯝꯕꯒ ꯍꯩꯅꯖꯗꯦꯀꯣ꯫ ꯍꯩꯃ, ꯑꯁ ꯏꯇꯥꯎ, ꯅꯪ ꯁꯤꯗꯤꯕ, ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯃꯔꯩ ꯇꯧꯗꯨꯅ ꯇꯧ ꯂꯩ꯫ ꯑꯩꯅ ꯋꯥꯍꯩ ꯑꯃꯈꯛ ꯁꯣꯏꯈꯤꯕꯒꯤꯕꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯣ, ꯑꯩ ꯂꯥꯟꯖꯔꯦ, ꯅꯈꯣꯡ ꯄꯥꯏꯔ ꯈꯣꯏꯔꯝꯖꯔꯦ, ꯌꯥꯔꯕ? ꯍꯣ, ꯑꯗꯨꯅꯤꯗꯅ, ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ, ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯍꯩꯃ, ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯄꯨꯔꯛꯄꯒꯦ? ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯏꯇꯥꯎ ꯅꯪꯕꯣ꯫ ꯍꯣ, ꯃꯃꯜ ꯀꯥꯍꯜꯂꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯎꯒꯁꯦ ꯇꯥꯅꯤꯡꯂꯝꯒꯅꯤꯅꯦ ꯍꯥ, ꯆꯨꯝꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤꯅꯦ꯫ ꯀꯣꯛ ꯍꯥꯏꯔꯛꯑꯣꯕ꯫ ꯍꯣ, ꯑꯗꯨꯕꯨꯔꯣ, ꯊꯣꯏꯕꯤꯒ ꯁꯅꯥꯒꯗꯣ ꯑꯅꯤꯃꯛ ꯍꯌꯦꯡ ꯎꯅꯅꯕ ꯑꯩꯅ ꯄꯥꯎ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯅꯪꯁꯨ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯕꯣ, ꯅꯣꯡꯃꯗ ꯍꯥꯏꯁꯤꯕꯣ? ꯍꯦꯔ ꯏꯇꯥꯎ, ꯅꯪꯒꯤꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛꯄꯨ ꯂꯣꯏꯅꯃꯛ ꯇꯣꯛꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤꯗ꯫ ꯍꯦꯔ ꯏꯇꯥꯎ, ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯣꯛꯅꯔꯒ ꯑꯩꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯄꯨꯟꯅ ꯎꯅꯔꯁꯨ, ꯑꯃꯅ ꯑꯌꯨꯛꯇ, ꯑꯃꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯎꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯤꯕꯅꯤꯅꯦ ꯏꯇꯥꯎꯅ ꯈꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯇꯥꯎ꯫ ꯍꯣꯏꯅꯦꯍꯦ ꯏꯇꯥꯎ, ꯑꯁ, ꯏꯇꯥꯎ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯕ ꯐꯪꯖꯕꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ? ꯀꯔꯤ ꯍꯥꯏꯒꯦ? ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯏꯕꯣ, ꯅꯪ ꯑꯩꯁꯦ ꯏꯁꯣꯔꯗꯧꯅ ꯂꯥꯠꯄ ꯐꯥꯎ ꯌꯥꯔꯤꯕꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ, ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕ ꯑꯃꯁꯨꯡ ꯈꯣꯏꯃꯨ ꯃꯁꯥ ꯅꯥꯟꯅ ꯀꯦꯔꯗꯨꯅ ꯅꯨꯄꯤ ꯎꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥ, ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯣꯏꯖꯔꯕꯁꯨ ꯑꯃꯅ ꯑꯃꯕꯨ ꯑꯔꯣꯟꯕ ꯋꯥ ꯊꯝꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯍꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯑꯗꯨꯃꯛꯅ ꯂꯦꯝꯕꯅ ꯌꯥꯝ ꯂꯥꯏꯅ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯕ ꯉꯝꯖꯕꯅꯤ꯫ ꯂꯦꯝꯕꯅ ꯏꯇꯥꯎ ꯂꯥꯛꯑꯣꯍꯦ, ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ꯫ ꯊꯥꯅꯈꯤꯕ ꯃꯇꯝ ꯍꯦꯛ ꯁꯣꯏꯕꯗ ꯍꯣꯔꯦꯟꯒꯤ ꯃꯇꯝ ꯑꯃꯨꯛ ꯁꯣꯏꯅꯗꯣꯏꯅꯤ꯫ ꯂꯥꯛꯑꯣ꯫ ꯈꯣꯏꯃꯨꯅ ꯍꯣꯏꯅꯦꯍꯦ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯩꯕꯨ ꯆꯥꯛꯁꯤꯗꯪꯗꯤ ꯆꯥꯔꯛꯈꯤꯒꯦꯗꯅ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ? ꯎꯅꯗꯧ ꯂꯩꯔꯕꯁꯤꯗ ꯉꯥꯏꯉꯝꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯗꯧꯔꯤꯁꯦ ꯑꯩꯅ ꯄꯥꯎ ꯆꯦꯜꯂꯒ ꯎꯅꯗꯧꯔꯤꯕꯅꯤꯗꯣ꯫
ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯎꯅꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯀꯔꯝꯕꯅꯣ ꯅꯪꯕꯨ ꯈꯪꯖꯔꯕꯣ ꯏꯇꯥꯎ? ꯑꯁ ꯑꯗꯨꯏ ꯋꯥꯕꯨ ꯈꯪꯗ꯭ꯔꯁꯨ ꯌꯥꯏꯁꯦ, ꯍꯣꯔꯦꯟ ꯑꯃ ꯕꯣꯏꯔꯦ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ, ꯍꯦꯛꯇ ꯎꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦꯅꯦ ꯏꯇꯥꯎ? ꯅꯪꯁꯤꯁꯨ ꯑꯌꯥꯕ ꯃꯤꯅꯤꯍꯦ, ꯑꯗꯣ ꯅꯪꯃꯨꯛ ꯂꯥꯏꯕꯛ ꯐꯕꯁꯤꯁꯨ ꯑꯇꯥꯡꯕꯅꯤꯀꯣ꯫ ꯑꯩꯃ ꯃꯥꯒꯤ ꯍꯧꯅꯕꯤꯁꯨ ꯉꯥꯡꯗꯨꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯤ, ꯂꯧ ꯍꯥꯏꯕꯅꯦ ꯏꯇꯥꯎ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯁꯥꯔꯩꯁꯤꯗꯤꯕꯀꯣ, ꯍꯣꯏꯍꯦ ꯂꯥꯛꯇ ꯂꯥꯛꯑꯒꯦꯗꯍꯦ, ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯁꯅꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯎꯅꯐꯝꯅꯤꯗꯣ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯔꯦ, ꯁꯅꯥꯅ ꯀꯦꯕ ꯌꯥꯕ ꯀꯦꯁꯤꯜꯂꯗꯨꯅ, ꯑꯔꯩꯕ ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯖꯤꯜꯂꯗꯨꯅ, ꯐꯖꯕ ꯐꯤꯔꯣꯜ ꯑꯔꯨ ꯑꯅꯥꯟꯕ ꯀꯌꯥ ꯁꯦꯠꯆꯤꯟꯗꯨꯅ ꯂꯦꯝꯕꯒꯤ ꯃꯃꯤꯠ ꯊꯛꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯂꯩꯔꯤꯕꯗꯨ꯫ ꯂꯦꯝꯕꯁꯨ ꯁꯅꯥꯕꯨ ꯎꯕꯗ ꯃꯃꯤꯠ ꯃꯃꯥꯏꯗꯨ ꯏꯊꯛ ꯊꯛꯍꯜꯂꯤ꯫ ꯈꯣꯏꯃꯨꯅ ꯑꯁ ꯏꯇꯥꯎ, ꯅꯪꯒꯤ ꯁꯅꯥꯁꯤ ꯐꯖꯅ ꯀꯦꯊꯔꯦꯍꯦ, ꯑꯁ ꯃꯁꯤꯒꯨꯝꯕ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯤ ꯑꯃꯇꯪ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯇꯝꯕꯤꯔꯝꯂꯕꯗꯤ ꯑꯩꯗꯤꯅꯦ ꯀꯔꯤꯃꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯆꯥꯔꯒ ꯂꯩꯊꯣꯛꯀꯗꯕꯅꯤꯗꯣ꯫ ꯑꯁ ꯀꯂꯛꯇꯤ ꯀꯂꯛꯍꯦ ꯏꯇꯥꯎ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯂꯦꯝꯕꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯃꯁꯤꯃꯀꯣ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯥꯏ ꯃꯃꯥꯏ ꯑꯁꯤꯗꯤ ꯂꯩꯊꯣꯔꯛꯇꯦꯅꯦ, ꯏꯀꯥꯏꯗꯅ ꯀꯩꯁꯨꯗꯧꯔꯤ ꯃꯥꯜꯂꯦ, ꯑꯩ ꯍꯦꯛꯇ ꯀꯧꯕꯤꯔꯒꯦꯗꯍꯦ꯫ ꯍꯣ ꯁꯅꯥ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ꯫ ꯁꯅꯥ ꯏꯀꯥꯏꯇꯛ ꯇꯧꯅ ꯇꯥꯗꯁꯨ ꯌꯥꯎꯕꯤꯔꯛꯏ꯫ ꯈꯣꯏꯃꯨꯅ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪ ꯇꯥꯗꯁꯨ ꯌꯥꯎꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ, ꯑꯗꯣ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ, ꯀꯔꯤꯅꯣ ꯅꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯔꯣ, ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯒꯦ꯫ ꯐꯒꯅꯤ ꯇꯥꯗ꯫ ꯈꯣꯏꯃꯨ ꯇꯟꯖꯥ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯆꯤꯔꯦꯜ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯅꯤꯡꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯕꯅꯔ, ꯈꯣꯏꯃꯨ ꯃꯍꯥꯛꯁꯨ ꯏꯔꯥꯡ ꯈꯪꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯕ ꯃꯇꯧ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯗꯤ ꯌꯦꯡꯖꯅꯤꯡ, ꯏꯀꯥꯏꯕꯅ ꯃꯥꯡ ꯑꯣꯏꯈꯤꯕꯅ ꯃꯅꯤꯡꯇꯝꯅ ꯌꯦꯡꯕꯗꯤ ꯉꯝꯖꯗ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇꯨ ꯄꯣꯛꯂꯨꯕꯅ ꯑꯇꯣꯟꯕ ꯍꯥꯏꯕꯗꯨ ꯇꯥꯍꯟꯕꯤꯔꯦꯗꯣ ꯉꯁꯤꯗꯤ꯫ ꯂꯦꯝꯕ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯀꯩꯗꯧꯔꯒꯦ, ꯑꯩꯅ ꯈꯣꯏꯃꯨꯒ ꯂꯥꯛꯃꯤꯟꯅꯕ ꯏꯀꯥꯏꯔꯤꯔꯣ, ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ? ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯅꯪꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯎꯈꯤꯅꯤ ꯄꯥꯈꯠꯆꯗꯨꯅ ꯂꯣꯠꯂꯤꯕꯗꯨꯕꯣ? ꯅꯪꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ, ꯌꯥꯔꯕꯣ? ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯅꯨꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣꯅ ꯆꯠꯂꯒꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯈꯝꯂꯛꯏ꯫ ꯇꯥꯗꯥ ꯉꯥꯏꯈꯨꯑꯣ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯨꯑꯣ, ꯅꯨꯡꯁꯤꯕ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯛꯄꯁꯤꯗ ꯑꯩ ꯍꯥꯏꯒꯗꯕ ꯋꯥꯅ ꯍꯥꯏꯍꯧꯗ, ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯗꯣꯛꯈꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯤ꯫ ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ, ꯑꯩ ꯀꯩꯁꯨ ꯆꯠꯂꯨꯏ, ꯑꯗꯣ ꯏꯕꯥꯅꯤ ꯈꯪꯅꯕꯁꯤ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯗꯦ, ꯑꯩ ꯇꯥꯗꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯏꯜꯂꯤ꯫ ꯑꯗꯨꯅꯤ, ꯑꯩꯅ ꯏꯕꯥꯅꯤ ꯊꯨꯡꯅꯕ ꯄꯥꯝꯃꯤ, ꯑꯗꯨꯅ ꯃꯤ ꯑꯇꯣꯞꯄ ꯈꯪꯅꯔꯛꯂꯕꯗꯤ ꯃꯤꯒꯤ ꯋꯥꯍꯩꯗꯒꯤ ꯐꯠꯇꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ, ꯑꯐꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯣꯏꯈꯤꯗꯨꯅ ꯏꯕꯥꯅꯤ ꯀꯥꯏꯅꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤꯅꯤ꯫ ꯂꯦꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯤꯕꯨ ꯊꯦꯝꯕ, ꯅꯨꯄꯤꯕꯨ ꯉꯥꯎꯍꯟꯕ, ꯄꯪꯊꯍꯟꯕ ꯍꯩ, ꯃꯁꯤꯃꯛꯅ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯔꯤꯕꯅꯤ꯫ ꯁꯅꯥꯅ ꯑꯩ ꯀꯅꯥꯗꯁꯨ ꯇꯥꯛꯇꯦ, ꯇꯥꯛꯁꯨ ꯇꯥꯛꯑꯣꯏ, ꯑꯗꯣ ꯑꯩꯁꯦ ꯅꯈꯣꯏ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯂꯩꯕ ꯐꯪꯗꯣꯏꯅꯣ? ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯅꯤꯡꯉꯕ꯭ꯔꯥꯅꯦ? ꯑꯩꯗꯤ ꯀꯨꯏꯔꯦꯅ ꯂꯩꯅꯤꯡꯕ, ꯇꯥꯗꯅ ꯋꯥ ꯈꯪꯃꯟꯗꯕꯗꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯄꯨꯁꯤꯟꯅꯤꯡꯉꯕꯅꯤ, ꯑꯗꯨꯗ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏꯗ꯫ ꯈꯣꯏꯃꯨꯅ ꯑꯁ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯎꯅꯈ꯭ꯔꯗꯤ ꯑꯃ ꯀꯥꯎꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ, ꯃꯇꯝꯅꯒ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤ꯫ ꯁꯤꯗꯤ ꯍꯦꯛꯇ ꯀꯧꯔꯒꯦꯗ꯫ ꯑꯣ ꯏꯇꯥꯎ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯉꯤ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ, ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ? ꯃꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜ ꯈꯔ ꯇꯥꯖꯔꯅꯤ꯫ ꯂꯦꯝꯕꯅ ꯍꯩꯃ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯤ, ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯅꯨꯡꯁꯤꯕꯤ, ꯅꯪꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤꯗꯤ ꯏꯁꯥꯒꯤ ꯊꯕꯛꯀ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏꯍꯦ꯫ ꯁꯅꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯆꯩ, ꯈꯜꯂꯤ ꯃꯥꯒꯤꯗꯃꯛ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯇꯥꯠꯇꯨꯗꯤ ꯎꯕ ꯉꯝꯂꯝꯗꯦ꯫ ꯁꯅꯥꯅ ꯍꯩꯃ, ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯦ
ꯏꯇꯥꯎ ꯈꯩꯃꯨꯒ ꯃꯥꯒꯤ ꯃꯅꯦ ꯑꯃ ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯒ ꯉꯥꯏꯍꯥꯛꯇꯪ ꯎꯅꯕꯁꯦ ꯌꯦꯠꯂꯅꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯗꯣ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯃꯊꯪ ꯎꯅꯕꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯗꯧꯅꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯁꯤꯟꯆ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯪꯁꯨꯕ ꯑꯃꯕꯨ ꯎꯅꯔꯗꯤ ꯑꯃ ꯀꯧꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯝꯒꯁꯦ ꯑꯃꯠꯇ ꯌꯦꯡꯗꯦ ꯍꯥꯏꯃꯤ ꯑꯁꯣꯝꯗ ꯃꯇꯝ ꯈꯤꯇꯪ ꯆꯦꯟꯅꯕꯗ ꯅꯪ ꯐꯖꯗꯣꯏꯅꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯒꯤ ꯈꯟꯕꯗ ꯀꯣꯛꯀꯁꯦ ꯉꯥꯎꯔꯕꯅꯤ ꯂꯦꯝꯕꯅ ꯑꯁ ꯌꯥꯗ ꯇꯧꯔꯤꯅꯦꯃꯤ ꯅꯪꯕꯣ ꯐꯔꯦꯁꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯃꯗꯣ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯈꯣꯏꯃꯨꯅ ꯉꯥꯏꯅꯤ ꯅꯪ ꯑꯃꯩꯕꯨ ꯃꯤ ꯁꯤꯟꯅꯒꯗꯕ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅꯕꯀꯣ ꯑꯅꯤꯗꯣ ꯉꯥꯡꯗꯅ ꯊꯣꯏꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯜꯂꯕꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯖꯕ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛ ꯌꯥꯎꯔꯤꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯏꯍꯦꯟ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃꯗꯤ ꯒꯨꯟ ꯊꯣꯏꯕꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟꯅꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯅ ꯑꯁ ꯏꯇꯥꯎ ꯂꯩꯔꯦ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯑꯁ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕꯅꯣꯅꯦ ꯂꯦꯝꯕꯅ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯇꯨꯔꯤꯕꯁꯦ ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯐꯥꯎ ꯉꯥꯎꯔꯤꯕꯅꯤꯅꯦ ꯑꯗ ꯏꯇꯥꯎꯅ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯩ ꯋꯥꯅꯤꯗ ꯌꯥꯔꯤꯍꯦ ꯅꯪꯁꯨ ꯑꯗꯣ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯄꯥꯝ ꯅꯨꯡꯁꯤꯕꯅ ꯄꯨꯜꯂꯕ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯅꯨꯆꯥ ꯃꯥꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯊꯨꯅꯃꯛ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯅꯤꯡꯂꯛꯏ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯂꯦꯝꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯏꯕꯦꯌꯥꯏꯅ ꯏꯆꯦ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗꯀꯣ ꯅꯆꯥ ꯅꯨꯄꯥ ꯆꯪ ꯂꯥꯎꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯂꯩꯃꯅ ꯍꯣꯏꯅꯦꯍꯦ ꯑꯩꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯅꯤꯅꯦ ꯃꯥꯅꯤ ꯏꯆꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯂꯦꯝꯕꯁꯦ ꯅꯨꯄꯤꯒ ꯊꯤꯍꯟꯅꯕ ꯇꯧꯔꯁꯤꯗꯅ ꯍꯩꯃꯥ ꯅꯪꯅ ꯉꯁꯤ ꯍꯧꯗꯣꯔꯛꯄ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯪꯒꯣꯏꯈꯤꯗ꯭ꯔꯅ ꯈꯜꯂꯝꯃꯤꯅꯤꯅꯦ ꯑꯗꯨꯅꯅꯤ ꯏꯕꯦꯌꯥꯏ ꯅꯪꯅ ꯈꯔ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯍꯧꯗꯣꯛꯎ ꯅꯪꯒꯤ ꯑꯋꯥꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯏꯕꯦꯌꯥꯏꯅ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯍꯌꯦꯡ ꯃꯧ ꯂꯥꯛꯑꯒ ꯑꯩꯕꯨ ꯏꯆꯦꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯑꯗꯨꯝ ꯂꯩꯖꯒꯦꯀꯣ ꯏꯆꯦ ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯕꯛꯀ ꯀꯔꯤꯃꯠꯇ ꯁꯨꯍꯜꯂꯣꯏ ꯑꯗꯨꯅ ꯅꯪꯅꯦ ꯑꯩꯒꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯩꯃꯥ ꯏꯆꯦ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯏꯕꯨꯡꯉꯣꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦꯅꯦ ꯑꯦ ꯍꯣꯏꯅꯦꯍꯦ ꯏꯁ ꯏꯕꯦꯌꯥꯏ ꯆꯠꯂꯨ ꯅꯪ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯔꯨꯁꯣ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯒꯦꯀꯣ ꯑꯩ ꯂꯩꯔꯗꯤ ꯃꯥ ꯏꯀꯥꯏꯈꯤꯕꯁꯨ ꯌꯥꯏ ꯍꯣꯏ ꯏꯆꯦ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯅꯪꯕꯨ ꯍꯟꯖꯤꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯇꯩꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯒ ꯋꯥꯔꯤ ꯑꯃꯗ ꯁꯥꯈꯤꯁꯤꯅꯦ ꯇꯩꯃ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯇꯩꯃꯒꯤꯁꯦ ꯊꯕꯛ ꯋꯥꯔꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯃꯗꯨꯃꯗꯤ ꯍꯥꯏ ꯑꯉꯥꯎꯕꯁꯤꯗꯤ ꯀꯔꯤꯒꯤ ꯂꯩꯅꯤꯡꯗꯅꯤ ꯑꯩꯅ ꯍꯦꯛ ꯂꯩꯔꯤ ꯃꯈꯩꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯅꯦ ꯃꯁꯤ ꯅꯠꯇꯦꯅꯦ ꯏꯇꯩꯃꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕꯁꯤꯗꯤ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣ ꯏꯇꯩꯃ ꯍꯥꯏ ꯅꯪꯕꯨ ꯐꯅꯁꯨ ꯆꯥꯎꯔꯤ ꯍꯥꯏꯗꯤ ꯆꯥꯎꯕ ꯍꯥꯏꯕꯕꯨ ꯄꯥꯈꯪ ꯆꯦꯠ ꯂꯥꯎꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯂꯩꯔꯒꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯏꯇꯩꯃꯗꯁꯨ ꯈꯪꯍꯜꯂꯨꯗꯅ ꯑꯩꯈꯣꯏꯁꯨ ꯃꯁꯛ ꯈꯪꯕ ꯌꯥꯏꯗꯅ ꯑꯁ ꯑꯁꯤꯒꯤ ꯋꯥ ꯑꯣꯏꯔꯦ ꯏꯇꯩꯃꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯤ ꯍꯥꯏꯁꯦ ꯑꯣ ꯂꯩꯌꯦ ꯃꯁꯛ ꯃꯇꯧꯒ ꯐꯖꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨꯅꯅꯤꯅꯦ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯨꯗꯅ ꯂꯣꯠꯂꯤꯕꯁꯤꯗꯤ ꯍꯣꯏ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯣꯏ ꯍꯥꯏꯕꯗꯤ ꯃꯁꯛꯇꯣ ꯁꯥꯊꯤꯅ ꯐꯖꯕꯅꯤꯅ ꯑꯗꯨꯕꯨ ꯂꯣꯠꯄꯗꯤ ꯅꯠꯇꯦꯀꯣ ꯏꯇꯩꯃ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯍꯪꯗꯕꯒꯤ ꯍꯥꯏꯗꯕ ꯇꯥꯔꯦꯗꯅ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯂꯦꯝꯕ ꯑꯁꯦꯡꯕꯗꯨꯗ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯗꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯨꯕꯅ ꯃꯁꯥꯗ ꯍꯥꯏꯗꯣꯛꯄ ꯄꯥꯈꯠꯆꯩ ꯃꯔꯝ ꯑꯗꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ ꯂꯦꯝꯕꯅ ꯑꯁ ꯏꯇꯩꯃ
ꯃꯗꯨꯃꯗꯤ ꯍꯥꯏꯈꯤꯔꯣꯏꯒꯦ ꯀꯣꯟꯅ ꯊꯧꯗꯣꯛ ꯊꯣꯛꯑꯒ ꯑꯣꯏꯅ ꯈꯪꯕꯤꯔꯣꯏ ꯏꯇꯩꯃ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯂꯦꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯁꯨ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯇꯥꯔꯤꯕꯅꯤ ꯂꯩꯃ ꯃꯊꯃꯣꯏꯗ ꯅꯨꯄꯤꯗꯨꯗꯪ ꯍꯥꯏꯗꯣꯔꯛꯑꯗꯤ ꯐꯔꯅꯤꯗ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯌꯥꯏꯅ ꯍꯥꯏ ꯊꯧꯗꯣꯛ ꯊꯣꯛꯂꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨ ꯅꯠꯇꯦꯅꯦ ꯏꯇꯩꯃꯅ ꯄꯥꯝꯕꯗꯤ ꯅꯨꯄꯤꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯇꯩꯃꯅ ꯊꯤꯖꯤꯟꯗꯧꯔꯕꯅꯤꯅꯦ ꯏꯃꯨꯡꯁꯤꯗ ꯏꯆꯦꯒꯤ ꯃꯆꯥ ꯍꯥꯏꯕꯕꯨ ꯅꯊꯟꯇꯅꯤꯗꯣ ꯁꯣꯏꯕ ꯀꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯍꯦꯛ ꯁꯣꯏꯕꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯥꯏ ꯈꯨꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯑꯩꯈꯣꯏꯗꯩ ꯃꯁꯤꯗꯤꯕ ꯌꯥꯔꯦꯕ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯩꯅ ꯈꯟꯗꯣꯔꯛꯄ ꯅꯨꯄꯤꯅꯤꯗ ꯏꯇꯩꯃ ꯀꯩꯁꯨ ꯆꯣꯞꯄꯣꯏꯗ ꯂꯦꯝꯕ ꯅꯣꯛ ꯅꯣꯛꯇꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯆꯥꯅ ꯆꯪꯂꯛꯄ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯏꯃꯥ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯕꯅꯤ ꯑꯣ ꯑꯁ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦ ꯑꯣꯟꯊꯣꯛꯄ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯏꯕꯦꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏ ꯏꯕꯦꯌꯥꯏ ꯀꯔꯤꯗꯤ ꯍꯥꯏꯔꯝꯃꯦ ꯑꯣꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯔꯤꯅꯦ ꯑꯗꯨꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣꯗꯤ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯊꯧꯗꯣꯛ ꯊꯣꯛꯑꯒ ꯈꯪꯉꯨ ꯍꯥꯏꯔꯤꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯕꯨꯅꯦ ꯃꯁꯛ ꯃꯃꯤꯡꯗꯨꯇꯪ ꯇꯥꯛꯂꯛꯑꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯁꯦ ꯑꯗꯨꯅꯤ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯪꯖꯕꯅꯤ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯐꯔꯦ ꯏꯕꯦꯌꯥꯏ ꯀꯣꯟꯅ ꯇꯞꯅ ꯑꯃꯨꯛ ꯍꯪꯕ ꯍꯥꯏꯗꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯑꯣ ꯇꯥꯔꯦ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯣ ꯑꯁ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯑꯒ ꯍꯩꯃ ꯁꯅꯥ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯤꯇꯣꯞꯀ ꯃꯥꯜꯂꯨꯔꯦ ꯀꯣꯛ ꯏꯃꯨꯡꯗ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ ꯑꯁ ꯏꯃꯨꯡ ꯆꯪꯕꯒ ꯂꯥꯏꯔꯤꯁꯦ ꯑꯩ ꯅꯪꯒ ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯄꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯠꯇꯦ ꯀꯔꯤ ꯂꯩꯔꯨꯁꯦ ꯍꯥꯏꯅꯣꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯂꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯣꯔꯦꯟ ꯂꯩꯔꯀꯥꯟꯗ ꯂꯩꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯤꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯕ ꯑꯁ ꯂꯥꯛꯑꯣꯁꯦ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨ ꯆꯠꯂꯁꯤ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯍꯣꯏ ꯆꯠꯂꯁꯤꯁꯦ ꯑꯗꯨ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯣ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯍꯪꯉꯛꯏꯅ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯦ ꯑꯗꯣ ꯂꯩꯕ꯭ꯔꯥꯕ ꯂꯩ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗꯕꯣ ꯅꯪꯁꯨ ꯈꯪꯅꯕ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯌꯥꯔꯤꯁꯦ ꯆꯠꯁꯤꯜꯂꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤ ꯁꯅꯥꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯦꯝꯕꯗ ꯄꯤꯅꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥ ꯑꯃꯗ ꯄꯤꯒꯗꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯣꯔꯛꯇꯕꯅ ꯊꯣꯏꯕꯤ ꯈꯪꯂꯝꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯅꯤ ꯁꯅꯥ ꯂꯦꯝꯕꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯉꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯟꯅꯅ ꯂꯦꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕ ꯃꯍꯥꯛꯇꯤ ꯑꯗꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯊꯟꯇ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯎꯔꯦ ꯁꯅꯥꯅ ꯂꯦꯝꯕ ꯂꯥꯛꯄ ꯑꯗꯨ ꯁꯅꯥꯅ ꯗꯥꯗꯥ ꯑꯩ ꯇꯥꯗꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤ ꯂꯦꯝꯕꯅ ꯍꯩꯃꯥ ꯁꯅꯥ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯅꯠꯇꯦ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯀꯅꯥꯅꯁꯨ ꯍꯥꯏꯗꯦ ꯑꯩꯅ ꯁꯨꯝ ꯈꯪꯕꯅꯤꯗ ꯏꯁ ꯌꯥꯝꯅ ꯈꯪꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯄꯣꯠ ꯑꯃ ꯄꯤꯒꯦꯅ ꯉꯥꯏꯔꯝꯕꯅꯦ ꯁꯤ ꯂꯧꯁꯤꯜꯂꯣ ꯀꯩ ꯄꯣꯠꯅꯣ ꯁꯤꯕꯣ ꯍꯧꯖꯤꯛ ꯌꯦꯡꯒꯅꯣ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯃꯃꯜ ꯌꯥꯝꯕ ꯅꯠꯇꯦꯗ ꯁꯨꯝ ꯄꯤꯅꯤꯡꯗꯨꯅ ꯄꯤꯕꯅꯦ ꯐꯤꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯏꯇꯩꯃꯗꯨꯅ ꯑꯩꯁꯦ ꯅꯨꯄꯤ ꯀꯅꯥ ꯀꯣꯏꯒꯦ ꯍꯪꯉꯛꯏꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩ ꯀꯔꯤ ꯆꯤꯡꯅꯔꯤꯅꯣ ꯍꯥꯏꯁꯦ ꯏꯇꯩꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯅꯩ ꯑꯗꯨꯗꯤ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯅꯪꯒ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯅꯣ ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯪꯕꯨ ꯉꯝꯃꯗ꯭ꯔꯣ ꯏꯁ ꯉꯝꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤꯁꯦ
ꯉꯁꯤꯗꯤ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯀꯦ ꯌꯦꯡ ꯇꯥꯔꯤꯗꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯁꯅꯥꯕꯨ ꯂꯦꯝꯕꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯊꯣꯏꯕꯤ ꯂꯦꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯤ ꯏꯕꯦꯌꯥꯏꯒ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯕꯦꯌꯥꯏꯅ 이베마 ꯑꯩꯕꯨꯔꯥ ꯀꯔꯤ ꯂꯩꯔꯦ 이남만에디 ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯔꯝꯃꯔꯣꯏ ꯑꯩꯅꯗꯤ 이남마ꯕꯨ ꯃꯁꯛ ꯈꯪꯉꯤ 이남마ꯁꯤ ꯇꯥꯗ ꯂꯦꯝꯕ ꯍꯣꯏꯒꯤꯗ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ 이베야ꯏ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯂꯦꯝꯕꯅ ꯍꯥꯏꯈꯤꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯃꯔꯣꯝꯗ 이베야ꯏ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯤꯕꯗꯨ 이베야이ꯗꯤ ꯈꯪꯂꯝꯗꯦ 이베야이ꯅ 마니 이베마 ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯦꯝꯕꯒ ꯈꯪꯅꯕ꯭ꯔꯣ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯍꯣꯏ ꯅꯝꯃ 이베야이 ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯁꯛ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯂꯦꯝꯕꯁꯦ ꯅꯨꯄꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯠꯇꯦ ꯅꯪꯕꯨ 이남마ꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ 이남마 ꯑꯩꯁꯦ ꯇꯥ ꯂꯦꯝꯕꯗꯣ ꯉꯁꯥꯏꯗꯩ ꯉꯥꯏꯕꯅꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ 이남마ꯅ ꯃꯈꯣꯏꯗ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯉꯥꯏꯍꯧꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨꯕ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯑꯩꯈꯣꯏ ꯂꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣꯅꯦ ꯏꯆꯦ ꯑꯃꯗꯣ ꯃꯃꯧ ꯎꯅꯤꯡꯉꯦꯅ ꯁꯣꯟꯕꯗ ꯂꯣꯏꯔꯤꯅꯦ ꯍꯣꯏ ꯅꯝꯃ ꯑꯩꯁꯨ ꯃꯥꯒ ꯈꯟꯅꯈꯤꯒꯦ ꯍꯣꯏ ꯈꯟꯅꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ 이남마 ꯂꯦꯝꯕꯗꯣ ꯑꯗꯨꯗ ꯍꯥꯏरुꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤꯗ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯍꯧꯏ 이베야ꯏ ꯍꯥꯊꯨ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯂꯩꯃꯗꯤ ꯃꯃꯧ ꯂꯥꯛꯄꯒꯤ ꯃꯆꯥꯗꯣ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ 이베야ꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯃꯅ 이베야ꯏ ꯑꯁ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯍꯩꯃ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯁꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅ ꯍꯥꯊꯨ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯨꯗꯒꯤ ꯑꯩꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯤꯅ ꯑꯗꯨꯝ ꯍꯦꯜꯂꯝꯒꯅꯤꯗ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯏꯆꯦ 이베마 이ꯆꯦꯒꯤ ꯄꯥꯎꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯄꯥꯎꯁꯤꯁꯨ ꯇꯝꯒꯦ ꯏꯆꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯃꯟꯈꯤꯕꯅꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯃꯤ ꯅꯪꯕꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯝꯕ ꯅꯨꯄꯤ ꯍꯩꯃ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯁꯛꯁꯨ ꯐꯖꯩ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦ ꯈꯪꯗꯦ ꯏꯃꯧ ꯑꯣꯏꯗꯧꯔꯤꯔ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯗ 이베야이 ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯃ ꯍꯩꯃ ꯀꯩꯗꯧꯔꯒꯦ 이베야이 ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯇꯥꯔꯒ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯤ ꯏꯆꯦ ꯑꯩꯕꯨ ꯄꯥꯎꯁꯤꯕꯨ ꯀꯔꯝꯅ ꯇꯝꯂꯁꯤꯒꯦ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯣ ꯃꯃꯥ ꯑꯃꯗꯤ ꯃꯇꯩꯃꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯌꯦꯡꯗꯨꯅ ꯇꯥꯔꯝꯃꯤ ꯂꯦꯝꯕꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯗꯤ ꯑꯃ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ 이베야이ꯅ 이ꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯂꯦꯝꯕꯕꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏꯅꯦ ꯃꯥꯒ ꯈꯪꯅꯖꯕꯅꯦ ꯍꯥꯏ ꯂꯦꯝꯕꯕꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯉꯥꯏꯍꯧꯏꯅꯦ ꯏꯆꯦ ꯑꯗꯨꯒ ꯁꯤꯗꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯂꯩꯃ ꯂꯋꯥꯏ ꯁꯝ ꯆꯞ ꯌꯨꯡꯉꯤ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯋꯥ ꯑꯗꯨ ꯂꯦꯝꯕꯁꯨ ꯇꯥꯔꯝꯃꯤ ꯂꯦꯝꯕ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯗꯨ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯊꯣꯏꯕꯤꯕꯨ ꯂꯧꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯃꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯍꯥꯏ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ ꯅꯠꯇꯦ 이베마ꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯏꯃꯥ ꯂꯩꯍꯧꯕꯅꯤ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯏꯇꯥꯎ ꯈꯣꯏꯃꯨꯗꯣ ꯑꯃꯨꯛꯇ ꯀꯧꯔꯒꯦ ꯇꯧꯕꯅꯤ ꯏꯃꯥ 이베야이 ꯑꯃꯗꯤ ꯂꯩꯃ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯂꯦꯝꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯂꯝꯕꯤꯗ ꯉꯥꯏꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯈ꯭ꯔꯅꯤ ꯈꯟꯕꯗ ꯆꯠꯇꯅꯕ ꯐꯅ ꯀꯟꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯂꯦꯝꯕꯅ ꯑꯁ ꯏꯃꯥ ꯏꯇꯩꯃ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯨꯏ ꯁꯔꯨꯛ ꯁꯅꯥꯗꯣ ꯃꯊꯟꯇ ꯉꯥꯏꯍꯧꯕꯅꯤ ꯈꯔ ꯂꯩꯃꯤꯟꯅꯔꯨꯁꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯊꯟꯇ ꯂꯩꯍꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯅꯣꯏꯁꯨ ꯋꯥ ꯈꯔꯗꯤ ꯈꯪꯕ ꯐꯕꯅꯤ ꯂꯦꯝꯕ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯂꯒ
ꯃꯥꯅ ꯉꯝꯅꯕ ꯃꯃꯥ ꯑꯃꯁꯨꯡ ꯃꯇꯩꯃꯕꯨ ꯏꯃꯨꯡꯗ ꯊꯥꯖꯤꯜꯂꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯑꯁ ꯋꯥꯏꯍꯦ꯫ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯣ? ꯂꯦꯝꯕ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯑꯁ ꯅꯪ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏꯅꯤꯅꯦ꯫ ꯅꯪꯅ ꯉꯥꯏꯍꯧꯏ ꯇꯥꯕꯗ ꯂꯩꯕ ꯉꯝꯗꯦꯅꯦ꯫ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ꯫ ꯅꯨꯡꯁꯤꯗꯗꯤ ꯀꯩꯅꯣ? ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪ ꯄꯨꯁꯤꯜꯂꯣ ꯍꯥꯏꯍꯧꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯍꯥꯛꯅ ꯅꯤꯡꯖꯕꯗꯨꯒ ꯆꯞ ꯆꯥꯅꯔꯤ꯫ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯂꯦꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯑꯣ ꯏꯃꯥ, ꯑꯣ ꯏꯃꯧ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯂꯩꯃꯅ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ꯫ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯀꯅꯥꯅꯣ? ꯃꯥꯕꯨꯁꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯍꯥꯏꯔꯒꯦ ꯏꯃꯥ꯫ ꯂꯩꯃ ꯁꯥꯎꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯥ ꯁꯥꯎꯈꯤꯅꯨꯕ ꯑꯃꯨꯛꯇ, ꯃꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯕ ꯁꯦ꯫ ꯊꯣꯏꯕꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯅꯔꯤꯁꯤꯕꯣ ꯏꯃꯥ? ꯇꯥꯂꯦꯝꯕ ꯀꯩꯅꯣ ꯍꯥꯏꯅꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯩꯁꯨ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯃꯗꯤ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯨꯕ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ꯫ ꯁꯅꯥ, ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯆꯪꯂꯛꯄꯁꯤꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯅꯥ ꯂꯩꯔꯝꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯁꯅꯥꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯅꯪꯗꯤ ꯀꯗꯣꯝꯗꯒꯤꯅꯣ? ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ? ꯅꯠꯇ꯭ꯔꯒ? ꯊꯣꯏꯕꯤꯅ ꯁꯅꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯂꯦꯝꯕꯅ ꯑꯩꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯂꯧꯁꯤꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ? ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯂꯦꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯤ꯫ ꯁꯅꯥꯅ ꯂꯦꯝꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ? ꯂꯦꯝꯕꯅ ꯑꯁ ꯌꯥꯔꯁꯤꯗꯣ, ꯑꯩ ꯅꯕꯥꯅꯤꯃꯛ ꯅꯨꯡꯁꯤ, ꯑꯃꯁꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎ, ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯅꯔꯗꯨꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯂꯦꯝꯕ, ꯅꯣꯡꯃꯇꯗ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯄꯤꯁꯛꯅ ꯍꯩꯃꯥ ꯏꯆꯦ ꯊꯔꯣ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯣ? ꯊꯔꯣꯅ ꯍꯣꯏꯅꯦꯍꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ꯫ ꯑꯁ ꯈꯪꯗꯦꯗ, ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯌꯨꯝꯁꯤꯡꯗꯨꯁꯨ ꯀꯔꯤꯃꯇ ꯍꯥꯏꯅꯗꯦ ꯍꯥꯏꯅꯦ꯫ ꯍꯣ ꯀꯔꯤꯒꯤ ꯀꯔꯝꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯅꯤ ꯂꯧꯕꯕꯨ ꯁꯦꯜ ꯍꯥꯏꯔꯥ ꯇꯞ ꯇꯥꯅ ꯄꯥꯏꯔꯕꯅꯤꯅ ꯀꯃꯥꯏꯅ ꯁꯥꯎꯅꯤꯡꯗꯣꯏꯅꯣ? ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯣꯏꯗꯕ ꯄꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯊꯔꯣꯅ ꯐꯅ ꯁꯦꯜ ꯄꯥꯏꯔꯕꯁꯨ ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯅꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯑꯩ ꯑꯣꯏꯗꯤꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏꯗ꯫ ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯗꯥꯏꯅꯦ? ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕ ꯆꯠꯂꯣ, ꯅꯠꯇ꯭ꯔꯒ? ꯍꯣ ꯈꯪꯅꯔꯝꯃꯗꯤ ꯀꯩꯗꯧꯕꯩ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯃꯁꯨ ꯑꯃꯗ ꯍꯥꯏꯗꯣꯛꯅꯗꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤꯅꯤ, ꯐꯅ ꯂꯨꯅ ꯇꯤꯟꯅꯔꯕꯁꯨ ꯃꯕꯨꯛꯇ ꯋꯥ ꯊꯝꯅꯔꯨꯕꯒꯤ ꯑꯋꯥꯕ ꯐꯪꯕ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯟꯅꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯥꯏ ꯑꯗꯨꯕꯨꯅꯦ, ꯅꯍꯥꯟ ꯏꯆꯦ ꯂꯩꯃꯗꯣ ꯃꯃꯧ ꯑꯅꯤꯗꯣ ꯄꯨꯟꯅ ꯄꯨꯁꯤꯜꯂꯛꯄꯗ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕꯒ ꯀꯧꯗꯨꯅ ꯂꯥꯏꯀꯠꯅꯩ ꯍꯥꯏꯔꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯣ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯔꯨꯗꯣꯏꯅꯤ, ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥ? ꯑꯁ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯍꯦ, ꯉꯁꯤꯗꯤ ꯀꯨꯝꯍꯩꯗꯨꯝ ꯇꯥꯗꯧꯔꯤꯅꯤ꯫ ꯀꯔꯤꯒꯤ ꯌꯥꯎꯗꯅꯤꯒꯦ? ꯌꯥꯎꯗꯣꯏꯅꯤ꯫ ꯐꯔꯦ ꯐꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯨꯃ ꯃꯤꯅ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯃꯤ ꯃꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯁꯅꯥ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯒꯤ ꯋꯥ ꯉꯥꯛꯅ ꯆꯠꯄꯅ
ꯀꯔꯤꯁꯨ ꯏꯔꯥꯡ ꯍꯧꯅꯗꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯃꯀꯣꯛꯇꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯕꯁꯨ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯎꯕꯗ ꯉꯥꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕꯒ ꯅꯨꯡꯁꯤꯕꯤ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯁꯤꯜꯂꯛꯄꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯗꯒꯤ ꯃꯆꯥ ꯃꯁꯨ ꯌꯥꯎꯅꯔꯛꯇꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯡꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯂꯩꯃ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫